Biki waduda pamil ngakni gengi. Hairakani taurakani khanba thabak tumakni. Ngasi tariba mayamsi. Hauje laisembi leitre hatokre haina semjin sajiloba yaroi. Amarumda miki thi oire haiduna laisembi bu hatokloba yabra. Pamil wadu kupthana khandaba yararoi khanduna hairei. Kari dausi hauje. Biki tapna wadu sugaina hairei. Tauba haibu jatabadi yaroi dori. Nangbudi kaisu khaluno. Laisembi surrender taukradi nangi duwalore. Biki na adumna hairabasu ma yaningbadi pokte. Masa kanjanaba hotnabada nupi amabu surrender tawhanba haibase mina ubada nupa thoi haigadoribra. Pamil yaningdana hairei. Adumade nangsu phajadre. Kamaina laisembibu mangonda sinadoino. Wari pumba khanglaba ikhoini kidunu mai lebi abanati. Biki matha sabada masu yaushile. Maruptuna awaba taraga mana mayoknaba ngamloi haina chinkadaba midadu natte. Amaromdana laisembi bu hekta surrender tawhan khrase hairabasu laisembi nuksidabay natte. Pamilgi khanbagini aduga laisembi na mito. Sega maigado phajana tanasisi lo manung changasi. Pamil gari du mapam chane insilamlaga mayumda changai. Ani du kupna wadu khanai. Lot ke na lot pada laisembi bu kanana su thingba ngamloi. Pamil kudak tuda decision ama lawrai. Ai tasingna laisembi bu kan papami. Aduna ai thorga yekna ba moirege. Biki tapna yengaktuna Pamil do onchili. Nupi amabu ikai kamnabagi maungdo buda poknyam na pinthoi. Thamoi chawthokpa phawi. Pamil adude makata na soiba thabak kaya laklabade kamai dawni. Adugi su khanause. Pamil gyan tana khomai asawba pendaba amata utte straight oiba meeting amaga loinena. Adu pumba tholasu tholaklasana. Aina mayoknaba ngamni haina chongthoklabanina adu mayoknaba tabani. Biki Pamil bu awangba thangta thangkalai. Nangna tawbu thabak khoding aina mateng pangani. Nang kana sukiba phawganu. Aina mamang thaduna thabak pumba tawgani. Anido che na amuktang konchinmini. Masa singdude singnaba amanade masong phangkalabani. James harau bana loikri. Magi wahi amaduna thorna sauraktuna makhoi anigi marakta achauba lanjaw ama thoklamlani haibasimadi khanglei. James sauna maya krak chiktuna Pamilgi photo du pairaga. Aigi punchige khwaidagi yeknaba misak sunangai. Aduga nangna khwaidagi jingnana thiriba misak tu soine. Ayase kananu namonda tasingda sina takba horani. Matam du phaldi nang ngaiba tare. Thauba du changaktuna James kina kanda yam chinglemna lepi. Sir, aikhoi jikado batare. Laisembi thifam khangri. Adumak tokla siabra. James tapna makok amuktang nomi. Hanjan nomi. Sanabagi mawongdani makhutuna chair dugi naketa tan tharaga machinda nasun pikna haidorei. Haujik thidrasu yani. Hauji Pamil de yambwana maipuna gadaba thabaga maleri. Thabaktuna mai panglagade adum yare. Thauba hanadagi gyantai. Laisembi Pamil da lei haiba hanana khangi. Thida yadabagi rules amagi makhada mana thiribani. Haujikti thiranu haina order phanglabanina ma tokpa tari. Mathang kari amuk order torokpa ngairage ningkhri. James marak thatna nokmi hairei. Laisembi nataba aikhoigi haiba inbi nupising tudi kamdore. Thaubudu nokmi tawraga khomai. Sir, makoi lengdana leri. Makoi gi mathau masakhangna tawri. Salary di kamai tawre soenbra. Thauba thuna khomai. Adugumba wa yawrakladi panthaduna leiba yade haiba ma khangi. Sir, salary di soidri. Day 20 da pibdo 19 da pithokpa suga yani. James mangaktu nomlaga. Good. Adumang naina pamasu. Makoi amatagi mapuknanaba thabak amata tawba yar. Ai adum da lakpa sangdri.
Maramdi Madam Sanatombiги aruba thabak ama aina pairisa simen tana lodri makai adom gi thabakda aying sin basang kiroi thawbak gyan tana haire hanadagi iren jana mamut tana Madam gi thabak tubu mai pakpangam doribra James sauna hagolaklaga leptuna lei mamituna sangtrup kinglaga photo du thangatuna ulai siuraba se pamel Madam gina lonabi machang mabu hanaba thorang tuni engonde sinarakli kharige makhoi gi property pumba Madam da khudum chatbi yanaba thauba ngakpadi phaude wadu hana khangbani ngasi James na remind torokpani sir gi mating panglage haina chongthok jaraklabani adum honabiu soidana sumai pakani James kha chiklaga yarakta ngangduna haire khoi first mabot pada thor chenagane aduna thor gi mamai ngakpani ai hau chukpa pamel se akan ba mayam kamana daba thabuk ama thor gi makhada tawi thor ni yaning daba mibu pamel thajinduna halhanba aduga paisa share tawnaba aduna thor ga pamel ga marisa naknabanina pamel hatpa tarai banate ani suba maramda Vicky haina pamil gi mamanaba malirisa asisu danger ni masu pamil gumbani mi hatoklaga paisa tan bikanguni pamil khudung thiba tare haibada mana hana jongthoraktuna setana chagi haiba midani se aduna mi hat ge hairabadi misaktu gi marumda leiriba mami tu sat mathau tai ikon bada laisem bisu tarai banu bi machanate tukthai sanana leibagi wani siba gi daba misakni ma nabituda aina pamil ga wari sanaba mana lomduna takhibani pamil bohana mana masak khangde aina ki han khanganduna wadu kana da su haidukdana ba hairu badaini ai khaidagi nanthokduna chenkribasi cheng leibai amu phau theina jiba pamil ga dawya duna thinakre thauba tapna wahang ama haglai Madam Sanatombi pamil hadaba plan tawbase pamil masamang khangbra khangamgani khangawai haibadi khangde adubu mama macha yana dabani anidu wa phajana tanari kari kamdawna ahoba amata gyawdana yeknaba singbu loisinsige haina chairak-sida ahenbi masa yamna nungairaktre pamilna thawai kanbiramlabasu pamilna amu hatokpigadawbaga chap manadawre ahenbi pamilbu uba mikopda magi matam koina kainakrabi mamabu ningsingkrabani chahi lising sitna macha nusiba khangdrabi mabu ningsingludraga handak pamilna nauna amuk nangi ima sida lere haina taklarabaga chap manana thoklare ahenbi tumlabasu adum kaple magi manaude pamil hoigi imunga makhoi gi imunga gi marakta cheliba ichelse karino haina khangjaramoi ko haina mama nangdi nungaina leri na tra hanagum nungaina layuko nanause nang kaisu hanga kitre nangi na jana papa melna aibu kanbiramni ba henja chakhumlamda thabak loisheli machena kari tawre kari chari kaisu yenglakte yengde haibadi yaroi tanja du khaki yengdabani masu yali makhai makhong yangna thabak tawi handak mache gi mamai ubada adum khangbani mache se thawai nungai tre haibase adubu hangde hangdrabasu kari gumba pot kharana mache bu khangson sontan bagum tawri basidi mami sengli ahem bitapna henja gi phondu pairaga yingi wallpaper duda makhoi ani kapminabagi photo ma thamlibaduda nungshine yingi nangsi chawre ko lesabi phare asumna chawrakani chichedi sungtha thajadabani adubu nangna mapung marai pharak basimo chiche nungai ba ani shuti nangi tang tabo mafam ama khangorabadi chiche sirabasu yare aina hingdana kayam kuina hinglune doctor haibu ado ai suloina tare na naw
ꯂꯟꯖꯦꯟꯕꯒ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯈ꯭ꯔꯣ ꯑꯩ ꯈꯪꯉꯦ ꯂꯟꯖꯦꯟꯕꯒꯤ ꯄꯨꯛꯆꯦꯜ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯦ ꯃꯥꯒꯤ ꯂꯩꯅꯥ ꯂꯥꯏꯌꯣꯡꯁꯤꯒꯤꯗꯃꯛ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯇꯧ ꯀꯔꯝꯅ ꯄꯥꯃꯦꯜꯅ ꯃꯥꯕꯨ ꯀꯟꯕꯤꯔꯛꯈꯤꯕ MA ꯂꯥꯁ ꯁꯦꯃꯤꯁꯇꯔꯒ ꯑꯣꯏꯁꯤꯜꯂꯛꯄꯒ ꯍꯦꯟꯖꯥ ꯆꯥꯡ ꯅꯥꯏꯅ ꯀꯣꯂꯦꯖ ꯂꯥꯛꯄ ꯂꯦꯞꯇꯦ ꯃꯆꯦ ꯏꯕꯦꯝꯃꯅ ꯏꯃꯨꯡꯒꯤ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯍꯟꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯈꯔ ꯁꯪꯂꯦ ꯍꯥꯏꯕꯃꯛ ꯌꯥꯏ ꯑꯟꯇꯤ ꯊꯥꯁꯅꯥ ꯍꯣꯏꯒꯤ ꯍꯣꯝ ꯇ꯭ꯌꯨꯇꯔꯗꯤ ꯂꯦꯞꯇꯦ ꯄꯩꯁꯥ ꯈꯛꯀꯤꯁꯨ ꯅꯠꯇꯦ ꯃꯥꯅ ꯇ꯭ꯌꯨꯁꯟ ꯇꯧꯔꯤꯁꯦ ꯊꯥꯁꯅꯥꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯕꯅꯤ ꯃꯤꯅ ꯎꯠꯂꯛꯄ ꯃꯤꯅꯨꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅꯁꯨ ꯍꯦꯟꯅ ꯃꯤꯅꯨꯡꯁꯤ ꯎꯠꯄꯅꯤ ꯁꯝꯃꯔ ꯚꯦꯀꯦꯁꯟꯒ ꯑꯣꯏꯕꯒ ꯑꯉꯥꯡꯈꯩꯗꯣ ꯈꯤꯇꯪ ꯐ꯭ꯔꯤ ꯊꯥꯗꯣꯛꯄ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯍꯦꯟꯖꯥꯅ ꯄꯥꯝꯗꯗꯨꯅ ꯌꯥꯗ꯭ꯔꯦ ꯑꯟꯇꯤ ꯕꯨꯡꯉꯣꯒ ꯁꯅꯥꯒꯒꯤ ꯔꯨꯝꯗꯒꯤ ꯍꯦꯟꯖꯥꯗꯨ ꯊꯥꯁꯅꯥꯅ ꯀꯤꯆꯟꯂꯣꯝꯗ ꯂꯩꯈꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯊꯣꯡꯖꯤꯜꯗꯨꯗꯒꯤ ꯀꯧꯔꯛꯄꯅꯤ ꯀꯩ ꯋꯥꯠꯂꯦ ꯍꯦꯟꯖꯥ ꯑꯟꯇꯤ ꯂꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯕꯁꯤ ꯊꯥꯁꯅꯥꯅ ꯈꯪꯂꯤ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯩ ꯋꯥꯠꯂꯒꯦ ꯑꯟꯇꯤꯗ ꯍꯥꯏꯌꯨꯗꯅ ꯑꯟꯇꯤ ꯄꯩꯁꯥꯒ ꯆꯤꯟꯕ꯭ꯔꯥ ꯍꯪꯒꯦ ꯇꯧꯕꯅꯤ ꯆꯤꯟꯗ꯭ꯔꯗꯤ 3K ꯃꯨꯛꯇ ꯂꯧꯖꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯟꯖꯥꯗꯨ ꯇꯨꯃꯤꯟꯅ ꯂꯩ ꯏꯀꯥꯏꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯃꯃꯥꯏꯗ ꯇꯥꯏ ꯍꯩꯃꯥ ꯆꯤꯟꯗꯦꯅꯦ ꯑꯩꯕꯨꯗꯤ ꯂꯩ ꯑꯟꯇꯤ ꯄꯤꯒꯦ ꯅꯪ ꯀꯩꯗ ꯁꯤꯖꯤꯟꯅꯗꯧꯒꯤꯅꯣ ꯑꯩ ꯄꯤꯒꯦꯀꯣ ꯅꯪ ꯆꯠꯂꯝꯗꯥꯏꯗ ꯆꯤꯆꯦꯗꯣ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯑꯦꯛꯁꯇ꯭ꯔꯥ ꯃꯅꯤ ꯊꯝꯍꯧꯗ꯭ꯔꯦꯕ ꯍꯟꯗꯛ ꯄꯩꯁా ꯈꯤꯇꯪ ꯆꯤꯟꯕꯒꯤ ꯆꯦꯒꯤ ꯍꯥꯟꯅꯗ ꯌꯦꯡꯕ ꯀ꯭ꯂꯤꯅꯤꯛꯇꯨꯗ ꯆꯦꯛ ꯑꯝꯇ ꯆꯠꯁꯤꯔꯥ ꯈꯟꯕꯩꯅꯤ ꯑꯇꯣꯞꯄꯗ ꯁꯤꯖꯤꯟꯅꯗꯧ ꯅꯠꯇꯦ ꯑꯟꯇꯤ ꯍꯩ ꯑꯉꯥꯎꯕꯤ ꯑꯟꯇꯤꯅ ꯍꯥꯏꯕꯗꯤ ꯅꯪꯅ ꯂꯪꯐꯥꯡꯗ ꯁꯤꯖꯤꯟꯅꯅꯤ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯍꯥꯟꯈꯩ ꯅꯆꯦ ꯅꯥꯏ ꯈꯣꯠꯂꯦꯅꯁꯨ ꯍꯥꯏꯗꯦ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯐꯥꯎ ꯂꯥꯛꯄ ꯁꯪꯗꯦ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣ ꯑꯍꯦꯟꯕꯤꯕꯣ ꯌꯥꯝ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ ꯍꯟꯗꯛꯁꯦ ꯌꯨꯝꯒꯤ ꯊꯕꯛꯈꯩ ꯆꯦꯅ ꯑꯌꯥꯝꯕ ꯍꯣꯠꯅꯕꯅꯤ ꯑꯩꯁꯨ ꯂꯥꯁ ꯁꯦꯝ ꯑꯣꯏꯕꯩ ꯑꯦꯛꯖꯥꯝꯒꯤ ꯄ꯭ꯔꯤꯄꯤꯌꯔ ꯈꯔ ꯇꯧꯕꯁꯤꯗ ꯑꯩꯁꯨ ꯍꯦꯜꯞ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯦ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯗꯗꯤ ꯄꯟꯊꯗꯨꯅ ꯂꯩꯕ ꯍꯧꯅꯗꯦꯁꯦ ꯑꯟꯇꯤ ꯅꯪꯒꯤ ꯄꯩꯁꯥꯗꯨ ꯄꯤꯔꯒꯦ ꯍꯧꯖꯤꯛꯃꯛ ꯆꯠꯅꯕ ꯇꯧꯔꯣꯀꯣ ꯊꯥꯁꯅꯥ ꯃꯥꯒꯤ ꯀꯥꯗꯒꯤ ꯄꯩꯁꯥꯗꯨ ꯂꯧꯊꯣꯛꯂꯨꯔꯒ ꯍꯦꯟꯖꯥꯗ ꯄꯤ ꯍꯦꯟꯖꯥꯁꯨ ꯉꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ ꯒꯦꯠꯇꯣ ꯍꯥꯡꯗꯣꯛꯂꯒ ꯆꯪꯉꯛꯄꯗꯅꯤ ꯃꯆꯦꯒꯤ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯃꯁꯥꯗꯨ ꯇꯨ ꯆꯣꯡꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯀꯩꯅꯣ ꯆꯦ ꯃꯆꯦꯗꯨ ꯁꯨꯃꯥꯡꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯕ ꯃꯆꯦꯗꯨ ꯍꯧꯗꯣꯛꯇꯨꯅ ꯂꯥꯛꯅꯤ ꯆꯦ ꯍꯧꯒꯠꯂꯣ ꯁꯦꯕ ꯍꯧꯒꯠꯂꯣ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯑꯩ ꯂꯥꯛꯏꯕꯁꯦ ꯆꯤꯆꯦ ꯅꯪ ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯗ꯭ꯔꯕꯣ ꯑꯩ ꯂꯥꯛꯑꯦ ꯍꯧꯒꯠꯂꯣ ꯃꯤꯔꯣ ꯂꯩꯖꯗꯕꯒ ꯃꯁꯥꯗꯨ ꯄꯪꯄꯥꯗ ꯄꯥꯈꯠꯈ꯭ꯔꯦ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯄꯛꯄꯅꯤ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯑꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯊꯣꯔꯛꯑꯒ ꯃꯀꯣꯛꯇ ꯄꯣꯞ ꯄꯣꯞ ꯁꯨꯊꯥꯏ ꯍꯦꯟꯖꯥꯗꯨ ꯃꯆꯦꯗꯨ ꯃꯈꯥꯗ ꯊꯅꯝꯂꯒ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯏ ꯀꯅꯥ ꯂꯩꯒꯦ ꯑꯩꯒꯤ ꯆꯦꯆꯦ ꯑꯝꯇ ꯀꯟꯕꯤꯌꯣ ꯄ꯭ꯂꯤꯖ ꯍꯦꯜꯞ ꯑꯁ ꯋꯤ ꯅꯤꯗ ꯍꯦꯜꯞ ꯀꯅꯥ ꯑꯝꯇ ꯀꯟꯕꯤꯌꯣ ꯁꯦ ꯑꯩꯈꯣꯏ ꯆꯦꯆꯦ ꯑꯝꯇ ꯀꯟꯕꯤꯌꯣ ꯄ꯭ꯂꯤꯖ ꯒꯦꯠ ꯃꯌꯥꯗꯨꯗ ꯃꯁꯥꯗꯨ ꯀꯨꯟꯊꯥꯗꯨꯅ ꯃꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯀꯞꯄꯤ ꯁꯣꯝꯗ ꯄꯥꯃꯦꯜꯗꯨ ꯄꯥꯔꯇꯤꯒꯤ ꯒ꯭ꯔꯨꯞꯇ ꯆꯥꯠ ꯇꯧꯔꯝꯕꯅꯤ ꯃꯄꯥꯜꯗ ꯃꯤ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯀꯞꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯀꯩꯅꯣꯅꯦ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯗꯦꯔꯦꯁꯂꯣꯝꯗ ꯊꯣꯛꯂꯛꯏ ꯎꯔꯦ ꯃꯈꯥꯗ ꯅꯨꯄꯤ ꯑꯃ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯀꯩꯅꯣ ꯀꯞꯐꯝ ꯏꯔꯩ ꯂꯩꯇꯗꯧꯅ ꯒꯦꯠ ꯃꯌꯥꯁꯤꯗ ꯊꯣꯛꯂꯛꯂꯒ ꯀꯞꯄꯤꯁꯤꯅ ꯖꯥꯠꯅꯤ ꯍꯧꯖꯤꯛꯀꯥꯟꯁꯤ ꯁꯤꯕꯨ ꯁꯤꯗ꯭ꯔꯗꯤ ꯖꯥꯠ ꯊꯦꯡꯅꯩꯗꯨꯅꯤ ꯀꯥꯟꯅꯔꯣꯏ ꯑꯣꯏꯗ ꯋꯥꯅꯤ ꯍꯥꯏꯅ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯃꯅꯨꯡ ꯆꯪꯒꯦ ꯇꯧꯔꯛꯄꯅꯤ ꯄꯥꯃꯦꯜ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯔꯒ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯏ ꯎꯔꯦ ꯅꯨꯄꯤ ꯑꯃ ꯁꯨꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯃꯤꯠꯇꯨ ꯑꯀꯣꯏꯕꯗꯨꯗ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯒ ꯀꯞꯄꯒ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯒ ꯅꯠꯇꯅ ꯃꯐꯝꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ तसेंगना ज्ञान ताद्रब्रा नत्रगा फत्ता नुंगदा थोकपा यावरा जाला हाइना पामेलदु मसादु इचिंग चिंगै हेल्पलेस ओइरेबि नुपि अनिदुगी मतौदु उरगा मसादा याम नुंगाइतबा अमा पोगले हाय कैदौरगे
Pamildo mathagtagi henja tamna makhut haiduna lawrai. Henjado lawrakliba makhaldu tai. Awangba building du da yangkhalai. Nupa ama lairiba du ui. Mayek singnadi ude nungsa mangalna. Aigi chese kainum tawkre. Ai khaibamta kanbiho. Pamildo nupidugi pakhumdu taraga thuna mamai leiduna jangkhre. Henjado madu uraga masada hena nungaitaba pokli. Health tobiyo haina haijarubabu kanasu hanna yingbitre haiduna masado nikpa ama yauna kappa haurai. Somda Pamildo sart macha ama lituna leirambani. Purit ama thuna hongdoklaga makhada chentharai. Makhagi yumgi getu hanglaga thuna chenchilai. Chenchilakliba nupado henja suui. Chiche kadore hebano. Henjado lat tauna mapidu taraga. Kandiye. Ay thaba machalu halakpada wantaduna taraga lerame. Cha kanbiyo. Makut anidu lonnaduna araiba thauna pumba phudoktuna haijarai. Khitang thusilao nang chedo pamkhalama. Ai taxi phage khitang thuro. Pamildo wadu haina mamaidu leiraga mapanda thokre. Lambiduda arakba gari ngaiduna lei. Taxi maparaga gate ki wangmada khamali. Manungdagi ahenbidu Pamilna pamkhatlaga puthoraktuna taxi duda hapkale. Try fast, estimate hospital. Taxi ki driver dusu tawriba mawngduda yarikai kanna thaunaba hotnai. Mikup kharagi matung hospital yaure. Emergency ki room da treatment tawbagi insinkre. Room dugi mapalda Pamil Henja walang ngangnade. Tumin uyungum lepaga machegi result ngaiduna leini. Henjado tawpham ama khangjade. Masadu leptuna leiba ngamlaktra mali. Mafhamduda koi chattuna lei. Tawribadu Pamil suui. Aduba kaisu hairute. Kari kamdauba hanadagi kari problem leibagi haina hangningbani. Aduba mitokka oibaduda hangbasu ngamde. Pocketagi phone du satoklaga Biki the message sama thajili. Lilliput is found. Mari makong samnadaba message tu paraga Biki du mamit lauthui. Koino mashingaw sinamo. Biki du reply phatlai. Haide nahanupido. Biki thawa sadaba mong amada message tu halai. Adu kai durage. Kari mari lenege maga. Message tu Pamil paraga masadu khaidop saugali. Asuk matha saba phibam amada lairisiga kari tawre kari leire haina hanglaktraga ongkhatlaga karim kathaina bamanba mawungdu da khoidau thetli. Reply pige haina thuna message tu made pani. Amaduna makhut yangsilaktuna thuna message amaga thajilai. Offline chekiko ai thabalai. Biki minai kaino CM gi macha somda condition yam lure habanangbo ayam nungai tibi. Mayum hanba ngamaroina noi building tu kakhlairo. Hey ai aduma dalete go. Henjado Pamil na phone da onchin tuna leibadu ubada kitang din nungai taba poi. Aduba asi hauna mating pangbiraklaga sauruba chumdre hairaga mamitu leithokre. Aduba amuk yengakpadi lepte. Is wakhal gade Mahabharata Arjuna mina kupadaro thaujilaiga haibuduni ne. Adu haibana temi. Moichedo gyan mangduna tara leri. Health tobi haina koilaw lorokpani. Aina mating pangbirobani. Ado ithanda tawpham khangdreba nangla ker haige tawbani. Kaidanu Pamilna magi kare location du thajin khre WhatsApp tu da. Manungdagi report amata hojik sulakdri. Haina khibaduna Biki su hospital tu dalai. Pamil ga Henja ga leptuna leiribudu ore. Thuna jangsilaklaga doctor na kai hara. Ngai ko aire. Ngai ngai minarse yadung na tro. Oi, ngai tare dana. Henja da onching duna karigumba khara hangningi Biki du. Asuk luraba tanja sida wa pangangang silubada Henja na sengna taningo hebasi khangdaba nate. Adubu hangdadi hanglagi khanna. Nahan college da thengnabadu na tro. Henja du tapna pau khumpirei. Mane ngasi noi lamdrade aigi chichegi phibam kari hoini ai khangba ngamde. Noibu isorna thabirakbaga chap manakre. Ai
Nagi blessing isorda nijare. Mamitusu ira jeli. Upai lejatrabi amagum tupak tupai oina leibadu Pamel nungaitre. Adumai haiganuda kaishu tawre. Isor adodaginade. Sidi miyoiba magi maguni migi mating pangnaba haise. Nangnasu aikhoige pangni. Aikhoinasu nangi pangni. Natrane. Deep thinking waisinganu ihingba nungaite. Pamel ngasaidagi wa machet ama phangangdana lerambani. Masu mating pangsilai. Chegi sibu kamdawbuno. Haidi anab leibra hana. Henja mangaktunomi. Heart patient. Becky, Pamel, chap manana. Oh God. Makata rudre anitusu tumin dalay sinkre. Question hangba manba wahang amata hanglakidre. Manung dagi doktor ama tuna thulaktuna makongdu gam thangduna chatkibadu oi. Pamel tanaduna doktor duda hangi. Excuse me, doctor. Manung gisibu. Doktor gi marai bakto humang mari khara thokpa oi. Marai bakto haifet na laga. Isor koramse.